Taking the issue of climate change, we are going to study about whether there can be a multiplier of this climate change. I request some interest of why we are organizing this. Gentlemen and dignitaries on the dais. Poster and our invitation. Media as climate. ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯤꯅ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕ ꯄꯣꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯍꯥꯏꯅꯩ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯅꯦꯆꯔꯗ ꯑꯀꯥꯏꯕ ꯄꯤꯕꯁꯤ ꯊꯣꯛꯏ꯫ ꯅꯦꯆꯔꯗ ꯑꯀꯥꯏꯕ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯗꯨ ꯁꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯟꯕ ꯆꯩꯊꯦꯡ ꯑꯃ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤ꯫ ꯁꯥ ꯉꯥ ꯄꯥꯝꯕꯤꯁꯤꯡꯗ ꯀꯔꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯑꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯒ꯭ꯂꯣꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯃꯇꯥꯡ ꯆꯥꯅ ꯃꯁꯤ ꯈꯪꯖꯤꯜꯍꯧꯕ ꯆꯦꯛꯁꯤꯜꯍꯧꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯁꯤ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯣꯠꯅꯒꯗꯒꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯒꯗꯒꯦ ꯀꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯦꯋꯦꯔꯅꯦꯁ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏ ꯈꯪꯍꯟꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤꯁꯤꯡꯁꯨ ꯑꯃꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯇꯥꯡꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯤꯡꯗ ꯁꯣꯛꯍꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯀꯃꯟ ꯄꯤꯄꯜꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯇꯥꯔꯒꯦꯠꯇꯨ ꯃꯥꯡꯒꯗ꯭ꯔꯦ꯫ ꯉꯁꯥꯏ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁꯇ ꯑꯩꯈꯣꯏ ꯏꯖꯦꯡꯅ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯁꯤꯅ ꯐꯣꯔꯁ ꯃꯜꯇꯤꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯉꯝꯒꯗꯒꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯚꯤ.ꯑꯥꯏ.ꯄꯤꯁꯤꯡꯅ ꯉꯥꯡꯕ ꯍꯥꯏꯔꯝꯕ ꯑꯗꯨ ꯈꯛꯇꯪ ꯏꯕ ꯅꯠꯇꯕ ꯄꯣꯏꯟ ꯕꯥꯏ ꯄꯣꯏꯟ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯁꯣꯛꯍꯜꯂꯤ ꯎ ꯆꯥꯔ ꯑꯃ ꯃꯥꯡꯍꯟꯈꯤꯕꯁꯤꯅ ꯎ ꯆꯥꯔ ꯌꯥꯟꯊꯠꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤꯡꯗ ꯀꯃꯥꯏꯅ ꯁꯣꯛꯂꯛꯏ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯤꯡ ꯃꯌꯥꯝ ꯀꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯇꯥꯔꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯦꯛꯇ ꯈꯪꯕꯤꯔꯝꯒꯅꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕꯁꯤꯡ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯗꯒꯤ ꯉꯜꯂꯤꯉꯩ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯏꯪꯕꯁꯤ ꯊꯥ ꯀꯌꯥꯒꯤ ꯀꯩꯅꯣꯁꯤ ꯋꯤꯟꯇꯔꯁꯤ ꯂꯩꯔꯝꯃꯤ ꯋꯤꯟꯇꯔ ꯁꯦꯁꯟꯁꯤ ꯍꯧꯖꯤꯛꯅ ꯋꯤꯟꯇꯔꯁꯤ ꯇꯦꯟꯁꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯌꯥꯝ ꯆꯤꯡꯗ ꯄꯥꯠꯇ ꯇꯨꯔꯦꯜꯗ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯁꯤꯒꯤ ꯑꯍꯣꯡꯕꯁꯤ ꯂꯥꯛꯑꯦ ꯑꯗꯨꯗ ꯅꯠꯇꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯗ ꯀꯟꯈꯠꯂꯛꯏ ꯃꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯏꯃꯤꯁꯟ ꯃꯌꯥꯝꯗꯨꯅ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯊꯔꯛꯇꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯁꯤ ꯂꯥꯛꯏ ꯁꯥꯕꯒꯤ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯕ ꯏꯪꯕꯒꯤ ꯆꯥꯡ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯏꯕ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯁꯤ ꯆꯨꯒꯗꯕ ꯃꯇꯝꯗꯅ ꯍꯦꯛ ꯆꯨꯗ ꯆꯨꯔꯣꯏꯗꯕ ꯃꯇꯝꯗꯅ ꯍꯦꯛ ꯆꯨ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯉꯛꯄ ꯃꯍꯧꯁꯥꯒꯤ ꯈꯜ ꯃꯥꯟꯅꯗꯕꯒꯤ ꯑꯉꯛꯄ ꯆꯩꯊꯦꯡ ꯀꯌꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯪꯉꯤ ꯃꯁꯤ ꯐꯪꯉꯤꯁꯤꯅ ꯀꯅꯥꯗ ꯐꯪꯉꯤꯅꯣ ꯄ꯭ꯔꯖꯥꯗ ꯐꯪꯉꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯂꯧꯁꯤꯡ ꯎꯕꯗ ꯂꯧꯃꯤꯁꯤꯡꯅ ꯁꯣꯛꯍꯜꯂꯤꯅꯤ ꯂꯧꯃꯤꯁꯤꯡꯅ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯇꯥꯔꯛꯇꯗꯅ ꯂꯧ ꯎꯗ꯭ꯔꯀꯥꯟꯗꯗꯤ ꯃꯔꯨ ꯃꯔꯥꯡ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯔꯛꯑꯣꯏꯗꯣꯏꯅꯤ ꯃꯗꯨꯅ ꯑꯣꯜ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗ ꯒ꯭ꯂꯣꯕꯦꯜꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯁꯤ ꯑꯁꯣꯛꯄꯁꯤ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯁꯨꯝ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯟꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤ ꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯏꯪꯉꯤꯕꯅꯦ ꯐꯖꯅ ꯏꯪꯍꯧꯔꯖꯥꯠꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯁꯥꯒꯠꯂꯛꯇꯅ ꯑꯁꯥꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗ ꯉꯁꯥꯏ ꯀꯩꯅꯣꯁꯤꯗ ꯄꯟꯕꯤꯈꯤꯕꯗꯨꯅ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯗꯦꯛꯁꯇ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤꯡ ꯁꯕ ꯏꯗꯤꯇꯔꯁꯤꯡ ꯀꯔꯤꯁꯤꯡ ꯐꯖꯅ ꯈꯪꯅ ꯆꯠꯂꯤ ꯔꯥꯎꯟ ꯔꯤꯄꯣꯔꯠꯇꯨ ꯀꯩꯅꯣꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯑꯒꯁꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯗꯦꯛꯁꯤꯡꯗꯨ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯖꯥ ꯈꯪꯅꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯏꯒꯗꯒꯦ ꯀꯥꯏꯁꯦ